Hello guys, मैम बताराम नोक्सरी ngase मैम के दमकता अखोई चैनल से हापीरो है वारी मखक थाबिरई महाकी पुंसीदा असंग बथोकिबा वारीनी अखोइना सिगुमलाबा वारी से अखोई चैनल दा हबजब मतमदा कनागुंबा मतकी हुंदा सोकदबा अमदि कनागुंबा मतकी हुंदा लाना खनबगी वखलोंदा हबजब तलेजदे वारी से तारबा मतुंगदा अचुंबना करिनो अरानबना करिनो अफबना करिनो फतबना करिनो हाबदु खंदोक पिरे हरगा अचुंबा लंबिदा चटमिना सबसे थमजबग लोनेना ngasiगी वारी असि मतंगसिदा हौजरगे मैम की मफम की वारी से शेयर तौनींदना तौजरपनी अगी पुंसीदा ख्वाइदगी अवाब चाइना हाइबा तारगदी थौदोक असिना ओइरे अइदो फर्स्ट सेमेस्टर की फॉर्म फिल अप तौबा मतम ओइरे अनंबा मैम लोय लोयना खरेको अइसु पैसा लेतबगी कोचेन चनरिबम टाइमिंग ओइदोइ सेंगना हारबदा कैसु यामबा पैसा दि नते 5k मुक खक्तंग ओइगदुइनिको अदो लेतबनिना खरा वाना थोए अमुकसु कॉलेज तौरोइसिराना खल खंगदे यामना चरांग नकी वखलसे वारीजा अमरमदा चटखरे पॉइंट लाक्चरगे अयुमदा फी अदम साइ अखोई ममांगी इचे अमना नोंगमा फोन तौरागा अंगोंदा हाइरे अखोई लेकाई इबुंग अमा मपालमदा थबक तौरागा लई लमदि पंजरारोगे माय फैमिली पुन्ना माय नुपिसु थबक तौ मचा अनीने अहानबदुदि क्लास 4 कारे अतोंबिदुदि चही अनि मखाय मुक्सोरे अदो मोय युमदा थोलकपदा अदा अंगांग सेननबा मी थीनी ना हाय अदुगी इचे दुना हाइरे फी सादो सरुक आदा लैरुचो फी साबा हाइदुदि पैसासु सेनफम खंगदी अदुना आददी मोइना पिरकपा था थागी पैसादो नंग काइथोक्तबिदा थमदोइने सिदा नंग युमदा खरा खरा थारासु अमना नंग थमजनबे यारे कैसु वादौ नते अदुम नुंगाइना लेगदौनी अंगांगदुगा मोइ चथोकरकांदा नंग नुंगाइना अदुम लेनि हाय थादा आइके मुक सुमाइना हायबनेबा अददिगे आइसु अदुम वखलसे अखोइगी खंदाहौदबिदा चटलगेना खल्लेबा आइगा पुकमिनबा इचेगा हाइनरे अदुदगिदि फारेना इबानिसे खनरे अदुगा खोय मादसु हायरे अदई मोय मी थीनी हाबदो थिरोनो आयोना हाइक्रेब अदई चट्रिकान की मतम खरदुदि ऐसे पैसागा होतोक्तना चही अमदा कया तागेनगा येंगदनगा नुंगाइबिदा नेब तौरसेबको नुंगाइतबे वखलदि खलुद्रे नोंगनेनि लेरगा इयामबदो मोय मम्मादो लाए अखोइदा इमागा वारी सानरे पोतो योमलमदाई एडवर्टाइज तौबगुमना फजना तौवे ऐसु वादौ नते अदु खंगदे फजना तौखरे अदुदगिदि पैसा नुंसागी वारीसु सानाखरे आइसु केम नैतिबा दुमाइना हंगो हायदना अदुम कोचेन चेले यानबा चंगबगी मतमदु लेपे जुनगी सेकेंड वीक स्वाइदगी चंगगेना लेपबनेबा डेट ति पल्लरोइगेको नुमिदांग अमा अखोइगी इचे होइ लाए अदसुम वारी हाइनरि कांदा हायबा तारे इतै होइना याद्रे चटपे यारोय युमदा फि अदुम साउ अंगांग सेनाबा हायबै वानी हेल्पर ने ओरकदोइसि चटकनोना कन्ना हाइरे अदु अखोइ मा होइना हाइरे नते चुमनगी अंगांग दु खक्तंग सेनाबिना बनेना हाइरे अतोपसु नते अदुमाइना गादि सीजनर ओइदागाना अदुमाइना हाइनरेब खंगदि अदुम नुमितुसु हौखरे इतै होइना इमादा चंगनोना हाइदोकोना कन्ना हाय नुमितुसु अदुम हौखरे बाबादना फजना हाइरे बाबानासु याद्रे बाबादो यु ngaoiba अदुकांदा निसागा लेबदुदा हाइनाबा कानररोइना तुमिन्ना लैनरे अखोइ चेगा इमागा अखोइ हुम खनरे हाइदोखरसेना आइजु सुम चटनिंगलक्त्रि अदुदिगि इमाना मी अतोपति हौदोसु नति अखोइना कंसन लैरे चंगदबो निमित तरानि मुख खक्तंग ngaira कानसिदा कमाइना हाइदोकदोइनो अतोपसु नति इसे सुंगाइरे अदुम हाइदोकपसि ngमद्रि बाबासु अदुम यानबा हाइनरि यारे ममांगी इचेदो मानदि हाइखिबा था अनि मुक्तंग येंगुरो हाइनद्रगा मु हेक टोकथो ओ हाइदना अदुमाइ तोदना कंफर्म तारे ए ngasi चंगबगी नुमितुनि संडे नुमिने 4 pm गी फ्लाइट ने इचे मयम पानकिबा अनि अमसु लाए ए चटलनि हाइबदु मोइन एयरपोर्ट फावबदि थिनद्रे थोंगान फावबदि थिनदोरे अदुगा इयामबा इनम होइगा पुन्न लाए आई गाड़ी मनुंगदा तुमिना कप्पिको 6 pm स्वाइद यौरेब नुमितुदि कयमता खंद्रेब होय तुममदाइददि इचे होय ममा होय निंसिंगलागा यामना कप्पे इयामबदो मासे नोंगानबगा थबक चटपा होख्रे इनमदुदि हप्ता मुक्तंग सुटी लवे अंगांगदो आइगा खंगना हन्नबा हाइदना अदमाइ तोदन लैरे मतम खरा अंगांगदो मचिंग फत्ते आइना थेमबैसे सुन्या यादेब ना खरा हराव सनरगसु आइना इनबा पोचै चादेब हप्ता अममु फाजले इनमसु थबक चटपा हौरे अंगांग तुम हलम लगा चटले अदो हौगलकपगी टाइमिंग सीमा आइसे थेमबम खंगद्रि थेमबसु यादेब फिदिंग चोंगगा कोइलाव लावरा कप्पिनेब तोइसे मपांदा थोअनि सोरोक चटलनि आइदि लाकपसु कोइद्रिबनिना कीबदि फावे मयांग ngakतने लैरेबदो मोइन हाय किरुनो कप्पदि पुथोकपियोन कैम तौरोय मोइबुदि कोइना लैरकपगी कीदब आइदि मरोनसु खंगमनते सुमाइन तौदना अदुम नमित तरानि मुक्से फाजले युम थोकनिंगबगी इहुलसे तत्तना फावबा होरे अयाम्बा मतमदा तुमिना कप्पे
ꯑꯩꯁꯦ ꯌꯥꯝꯅ ꯄꯪꯊꯕ ꯖꯥꯠꯅꯤ ꯑꯩ ꯌꯨꯝꯗ ꯐꯣꯟ ꯇꯧꯏ ꯑꯉꯥꯡꯁꯨ ꯂꯣꯏꯅꯕ ꯌꯥꯗꯦꯅ ꯍꯥꯏꯔꯦ ꯅꯣꯡꯃ ꯏꯌꯥꯝꯕꯒꯤ ꯌꯨꯝꯒꯤ ꯀꯀꯥ ꯏꯗꯣꯝꯆꯥꯒꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯃꯃꯥ ꯍꯣꯏꯅ ꯍꯥꯏꯕ ꯃꯥꯜꯂꯦ ꯍꯪꯂꯛꯑꯦꯕ ꯑꯗ ꯑꯩꯅ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ ꯆꯥꯅꯤꯡꯕ ꯑꯗꯨꯝ ꯍꯥꯏꯌꯣ ꯅꯅꯝ ꯍꯣꯏꯗ ꯑꯉꯥꯡꯗꯨꯗꯤ ꯑꯗꯨꯝ ꯈꯔ ꯂꯩꯔꯒ ꯌꯥꯔꯛꯀꯅꯤ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯌꯨꯝ ꯊꯣꯛꯂꯛꯑꯒꯦꯅ ꯈꯜꯂꯦ ꯅꯣꯏ ꯃꯤ ꯑꯃ ꯊꯤꯔꯣꯅ ꯍꯥꯏꯈ꯭ꯔꯦꯕ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯁꯣꯝꯗ ꯃꯤ ꯍꯪꯅꯈꯤꯒꯦꯅ ꯍꯥꯏꯔꯦꯕ 10 days ꯁ꯭ꯋꯥꯏꯗꯅꯤꯀꯣ ꯑꯩꯅ ꯃꯤ ꯊꯤꯔꯣ ꯍꯥꯏꯈ꯭ꯔꯤꯁꯦ ꯑꯗꯨꯗꯒꯤꯗꯤ ꯐꯖꯜꯂꯛꯑꯦꯀꯣ ꯑꯗꯨꯁꯨ ꯍꯪꯉꯀꯥꯟꯗ ꯑꯗꯨꯗꯒꯤꯗꯤ ꯑꯃ ꯍꯥꯏꯅꯔꯤ ꯑꯗꯨꯗꯒꯤ ꯑꯃ ꯍꯥꯏꯅꯔꯤ ꯑꯗꯨ ꯁꯨꯝ ꯇꯧ ꯂꯩꯔꯤ ꯑꯩꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯅꯤꯅ ꯏꯆꯦ ꯏꯃꯥꯗ ꯐꯣꯟ ꯇꯧꯔꯒ ꯑꯗꯨꯝ ꯍꯪꯉꯦꯕ ꯃꯣꯏ ꯃꯤꯗꯣ ꯍꯪꯉꯣꯅ ꯃꯣꯏꯁꯨ ꯑꯩꯒꯤ ꯏꯇꯧꯁꯤꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯦꯕ ꯃꯤꯉꯣꯟꯗ ꯋꯥ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯑꯗꯨꯅ ꯌꯨꯝꯗ ꯈꯛꯅꯦ ꯑꯩꯅ ꯋꯥ ꯍꯥꯏꯔꯤꯁꯦ ꯖꯨꯟꯒꯤ ꯂꯥꯁ ꯋꯤꯛ ꯁ꯭ꯋꯥꯏꯗ ꯃꯥꯜꯂꯦ ꯑꯩꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕꯗꯨꯗ ꯑꯩ ꯖꯨꯂꯥꯏꯒꯤ ꯗꯦꯠ 12 ꯁꯤꯗ ꯊꯣꯛꯑꯒꯦꯅ ꯍꯥꯏꯕ ꯑꯗ ꯃꯥꯅ ꯅꯇꯣꯝꯗ ꯊꯣꯛꯄ ꯉꯝꯒꯗ꯭ꯔꯅꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯦꯌꯔꯄꯣꯔꯠꯀꯁꯨ ꯃꯥꯟꯅꯗꯦ ꯑꯩꯅ ꯉꯝꯅꯤꯗꯥꯅ ꯍꯥꯏꯔꯦ ꯑꯗꯩ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯃꯣꯏ ꯃꯅꯥꯎꯄꯥꯗꯨꯗ ꯐꯣꯟ ꯇꯧꯔꯒ ꯅꯣꯏ ꯃꯤ ꯍꯥꯏꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯪꯕꯅꯤ ꯃꯤꯗꯣ ꯍꯪꯅꯔꯤ ꯑꯩꯅ ꯌꯨꯝ ꯊꯣꯛꯅꯤꯡꯉꯦ ꯇꯧꯅꯤ ꯅꯣꯏ ꯃꯤꯗꯣ ꯀꯨꯏꯗꯧ ꯑꯣꯏꯇꯥꯔꯒꯗꯤ ꯗꯗꯥ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯂꯩꯔꯣ ꯂꯥꯛꯑꯣ ꯃꯥꯗꯣ ꯍꯥꯟꯅ ꯁꯤꯗ ꯂꯩꯔꯝꯕꯅꯦꯕ ꯑꯗ ꯃꯥꯅ ꯍꯥꯏꯔꯛꯑꯦꯕ ꯑꯁ ꯀꯥꯏꯗꯒꯤ ꯑꯩ ꯊꯕꯛ ꯆꯠꯂꯤ ꯅꯪ ꯍꯥꯟꯅ ꯆꯪꯂꯛꯇ꯭ꯔꯤꯀꯥꯟꯗ ꯈꯜꯍꯧꯗꯧꯅꯤ ꯑꯩꯅ ꯑꯃꯨꯛꯁꯨ ꯍꯣꯏ ꯑꯩꯁꯨ ꯏꯆꯦ ꯍꯣꯏꯅ ꯊꯣꯛꯅꯤꯡ ꯃꯇꯝꯗ ꯊꯣꯛꯄ ꯌꯥꯏꯒ ꯍꯥꯏꯕꯅꯤ ꯈꯜꯍꯧꯗ꯭ꯔꯦ ꯆꯪꯂꯛꯎꯔꯦ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯩ ꯑꯩꯈꯣই ꯃꯥꯍꯣꯏꯗ ꯍꯪꯈꯤꯒꯦ ꯃꯤ ꯑꯃ ꯍꯥꯏꯕꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯧꯈ꯭ꯔꯦꯕ ꯑꯩꯗꯤ ꯏꯁꯥꯗꯤ ꯁꯦꯡꯅ ꯅꯣꯔꯃꯦꯜ ꯇꯥꯔꯛꯇ꯭ꯔꯦꯕ ꯀꯩꯅꯣ ꯈꯪꯗꯅ ꯑꯩꯈꯣꯏꯒꯤ ꯆꯔꯥꯡꯅꯕ ꯏꯁꯥꯁꯦ ꯃꯊꯣꯡ ꯈꯪꯗꯕ ꯏꯍꯨꯜ ꯑꯃꯗ ꯇꯠꯇꯅ ꯐꯥꯎꯋꯦꯕ ꯑꯗꯨꯅ ꯑꯩꯗꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯂꯩꯐꯝ ꯈꯪꯗ꯭ꯔꯤꯕ ꯆꯥꯔꯦ ꯆꯥꯐꯝ ꯈꯪꯗꯦ ꯁꯦꯡꯅ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯈꯟꯗꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯊꯥ ꯑꯃꯃꯨꯛ ꯌꯨꯝ ꯊꯣꯛꯅꯤꯡꯕꯅ ꯈꯣꯔꯣ ꯈꯣꯠꯂ ꯐꯥꯎꯕꯗ ꯐꯪꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯅ ꯗꯦꯠ 12ꯇ ꯑꯃꯨꯛ ꯌꯨꯝ ꯊꯣꯛꯑꯒꯦꯅ ꯍꯥꯏꯔꯀꯥꯟꯗ ꯏꯌꯥꯝꯕ ꯊꯣꯛꯄ ꯑꯃꯗ ꯑꯩ ꯇꯤꯀꯦꯠꯇꯣ ꯀꯛꯍꯜꯂꯦ ꯄꯩꯁꯥꯁꯨ ꯃꯤꯉꯣꯟꯗꯒꯤ ꯀꯣꯏꯊꯤ ꯊꯤꯔꯒ ꯄꯨꯔꯤꯅꯤꯀꯣ ꯌꯨꯝ ꯆꯠꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯑꯐ ꯐꯠꯇꯕ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯌꯨꯝꯗ ꯍꯥꯏꯈ꯭ꯔꯀꯥꯟꯗ ꯏꯃꯥ ꯍꯣꯏꯗ ꯏꯌꯥꯝꯕ ꯍꯣꯏꯒ ꯃꯌꯨꯝꯗ ꯆꯠꯂꯨꯔꯀꯥꯟꯗ ꯃꯣꯏ ꯀꯀꯥ ꯍꯣꯏꯅ ꯇꯤꯀꯦꯠꯇꯣ ꯀꯦꯟꯁꯦꯜ ꯇꯧꯀꯣ ꯃꯤꯗꯣ ꯍꯪꯅꯔꯤ ꯅꯣꯡ ꯅꯤꯅꯤ ꯉꯥꯏꯕꯒꯤ ꯋꯥꯅꯤ ꯂꯩꯅꯤꯡꯗꯕꯨꯗꯤ ꯂꯩꯍꯜꯂꯣꯏ ꯑꯗꯨꯝ ꯈꯔ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯕ ꯅꯨꯄꯤꯅꯤ ꯃꯁꯛ ꯐꯖꯩ ꯃꯇꯣꯟꯇ ꯂꯥꯛꯄ ꯍꯥꯏꯁꯦ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄꯁꯦ ꯇꯝꯕ ꯉꯝꯗꯦ ꯍꯣꯏ ꯅꯣꯏꯅ ꯊꯣꯛꯇ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯁꯣꯏ ꯇꯧꯔꯒ ꯊꯣꯛꯑꯣ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯗꯥꯏꯇ ꯄꯨꯕ ꯉꯝꯂꯣꯏꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯅ ꯍꯥꯏ ꯃꯃꯥ ꯍꯣꯏꯁꯨ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯤ ꯅꯠꯇꯕꯅꯤꯅ ꯑꯗꯨꯝ ꯃꯣꯏꯅ ꯍꯥꯏꯕꯗꯨꯗ ꯇꯥꯔꯦꯕ ꯂꯥꯛꯑꯦ ꯑꯩꯉꯣꯟꯗ ꯄꯥꯎꯗꯣ ꯇꯝꯃꯛꯑꯦ ꯁꯨꯃꯥꯏ ꯍꯥꯏꯔꯛꯑꯦ ꯃꯤꯅ ꯍꯥꯏꯔꯤꯗꯨꯁꯨ ꯆꯨꯝꯃꯦ ꯅꯣꯡ ꯅꯤꯅꯤꯗꯤ ꯉꯥꯏꯔꯣꯅ ꯃꯣꯏꯒꯤ ꯑꯗꯨꯝꯕ ꯀꯟꯐꯥꯔꯝ ꯇꯥꯗꯕ ꯋꯥꯗꯨꯗ ꯍꯦꯟꯅ ꯋꯥꯍꯜꯂꯦꯕ ꯑꯩꯁꯦ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯅ ꯋꯥꯁꯔꯨꯝ ꯆꯪꯉꯒ ꯀꯞꯄꯦ ꯅꯣꯡꯃꯇ ꯋꯥꯈꯜ ꯂꯩꯇꯥꯅ ꯂꯩꯕ ꯅꯨꯃꯤꯠ ꯌꯥꯎꯈꯤꯗ꯭ꯔꯤ ꯃꯤꯍꯨꯜꯁꯦ ꯑꯗꯨꯝ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯃꯣꯏꯅꯗꯤ ꯁꯨꯝ ꯄꯪꯂꯩꯗ ꯂꯩꯖꯩꯅꯤ ꯍꯥꯏꯕ ꯃꯑꯣꯡꯗ ꯈꯜꯂꯝꯒꯅꯤꯕ ꯑꯩꯗꯤ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗꯦꯕ ꯑꯉꯥꯡ ꯁꯦꯟꯅꯕ ꯃꯇꯝꯗꯁꯨ ꯈꯤꯇꯪ ꯁꯣꯏꯕꯗ ꯑꯩꯅ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯌꯥꯝꯅ ꯇꯥꯈꯤꯕ ꯑꯩ ꯋꯥꯍꯩꯗꯨꯗꯤ ꯄꯜꯂꯔꯣꯏꯒꯦ ꯑꯗꯨꯝ ꯃꯣꯏ ꯃꯆꯥꯁꯦ ꯈꯤꯇꯐꯥꯎ ꯁꯣꯛꯄ ꯌꯥꯗꯦ ꯑꯗꯨꯒꯤ ꯇꯥꯏꯞꯅꯦꯕ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯉꯥꯡꯗ ꯀꯟꯅ ꯆꯩꯕ ꯐꯥꯎꯕꯗ ꯑꯩꯉꯣꯟꯗ ꯇꯥꯏꯅꯩ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯉꯥꯏꯍꯥꯛ ꯍꯤꯞꯄ ꯐꯥꯎꯕꯗ ꯑꯉꯥꯡ ꯁꯦꯟꯅꯔꯗꯤ ꯅꯥꯕ ꯌꯥꯕ ꯅꯠꯇꯦ ꯐꯣꯟ ꯃꯦꯠꯄ ꯌꯥꯗꯦ ꯈꯪꯗꯦ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯑꯗꯨꯝ ꯉꯥꯡꯉꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯗꯤ ꯃꯤꯅ ꯈꯤꯇꯪ ꯉꯥꯡꯕꯗ ꯈꯟꯖꯤꯟꯕꯁꯨ ꯍꯦꯜꯂꯦ ꯑꯗꯨꯅ ꯑꯩ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗ꯭ꯔꯦꯕ ꯏꯁꯥꯁꯦ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯕ ꯑꯍꯥꯎꯕ ꯐꯅ ꯆꯥꯔꯒꯁꯨ ꯑꯩ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯉꯝꯗꯦꯕ ꯋꯥꯈꯜꯁꯦ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯄ ꯇꯥꯏꯞꯇ ꯃꯑꯣꯡꯗ ꯇꯧꯁꯜꯂꯛꯑꯦ ꯂꯩꯔ ꯍꯩꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯂꯩꯔ ꯍꯩꯅꯗꯕ ꯌꯨꯝ ꯆꯠꯅꯤꯡꯕ ꯁꯨꯝ ꯍꯦꯜꯂꯛꯑꯦ ꯃꯣꯏꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨꯗꯒꯤꯗꯤ ꯑꯉꯥꯡꯗꯣ ꯇꯨꯝꯃꯤꯀꯥꯟꯗ ꯏꯇꯣꯝꯇ ꯂꯩꯕ ꯃꯇꯝꯁꯦ ꯑꯩ ꯏꯁꯥꯁꯦ ꯅꯣꯔꯃꯦꯜ ꯇꯥꯅ ꯁꯨꯡꯂꯩ ꯂꯩꯇꯦꯕ ꯃꯊꯣꯡ ꯈꯪꯗꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯄꯒꯤ ꯇꯥꯏꯞꯇ ꯏꯇꯣꯝꯇ ꯄꯪꯀꯞꯇ ꯀꯞꯄꯦꯕ ꯃꯥꯏ ꯃꯤꯠꯀꯥꯁꯦ ꯀꯣꯠꯄꯗ ꯆꯩꯅꯥ ꯐꯥꯎꯗꯦꯕ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦꯕ ꯕꯣꯟꯗ ꯊꯝꯕ ꯆꯦꯛꯂꯥꯗꯣ ꯑꯍꯥꯎꯕ ꯐꯅ ꯄꯤꯖꯔꯁꯨ ꯃꯅꯤꯡꯇꯝꯅ ꯄꯥꯏꯕ ꯉꯝꯗꯦ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩ ꯍꯧꯖꯤꯛꯇ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯦꯕ ꯊꯥ ꯑꯃꯃꯨꯛ ꯈꯛꯇꯗ ꯑꯩ ꯑꯁꯤ ꯌꯧꯅ ꯍꯣꯡꯂꯛꯀꯅꯤꯗꯤ ꯑꯩ ꯈꯜꯂꯨꯗꯦꯕ ꯃꯄꯥꯟ ꯊꯣꯛꯇꯅ ꯀꯥꯗ ꯁꯨꯝ ꯂꯩꯁꯜꯂꯒ ꯀꯩꯗꯅꯣꯕ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯗꯣꯏꯁꯦ ꯍꯣꯏ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯒ ꯄꯨꯜꯂꯒ ꯊꯕꯛ ꯑꯃ ꯇꯧꯈꯤꯕ ꯑꯣꯏꯔꯒꯗꯤ ꯑꯁꯤ ꯌꯧꯅꯁꯨ ꯋꯥꯔꯣꯏꯕ ꯁꯨꯃꯥꯏꯅ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯗꯅ ꯊꯥ ꯑꯃ ꯃꯈꯥꯏ ꯐꯥꯖꯜꯂꯛꯑꯦ ꯋꯥꯅ ꯈꯪꯂꯛꯄꯅꯦ ꯑꯩꯁꯦ ꯃꯣꯏꯒꯤ ꯃꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐꯪꯗ꯭ꯔꯤꯕ ꯃꯃꯥ ꯍꯣꯏꯁꯨ ꯑꯩꯅ ꯍꯥꯏꯕꯗꯗꯤ ꯃꯣꯏꯗ ꯃꯤ ꯂꯩꯔꯕꯥꯅ ꯕꯕꯥꯅ ꯍꯟꯖꯤꯟ ꯍꯪꯕꯗ ꯇꯟꯕ ꯐꯥꯎꯔꯕꯅꯤ ꯃꯣꯏꯁꯨ ꯑꯩꯈꯣꯏ ꯁꯨꯝ ꯍꯪꯃꯟꯕꯗꯒꯤꯗꯤ ꯋꯥ ꯉꯥꯡꯅꯤꯡꯒꯨꯝ ꯉꯥꯡꯅꯤꯡꯗꯒꯨꯝ ꯏꯒꯅꯣꯔ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯑꯦ ꯃꯣꯏꯅ ꯍꯥꯏꯔꯤꯕꯨ ꯊꯣꯛꯍꯜꯂꯛꯑꯗꯧꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯃꯃꯥ ꯍꯣꯏꯗ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯑꯗꯨꯃꯛꯅ ꯑꯔꯦꯞꯄ ꯅꯨꯃꯤꯠꯇꯨꯗꯤ ꯁꯨꯡꯉꯥꯏ ꯍꯥꯏꯗꯕꯁꯤꯅ ꯍꯦꯜꯂꯦꯕ ꯑꯩꯅ ꯆꯥꯛꯄ ꯋꯥꯕꯁꯦ ꯏꯁꯥꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜꯁꯦ ꯌꯥꯝꯅꯗꯤ ꯈꯪꯍꯟꯅꯤꯡꯉꯤ ꯋꯥꯍꯩꯅ ꯍꯥꯏꯕꯗ ꯐꯥꯎꯔꯤꯕ ꯑꯋꯥꯕꯁꯤ ꯌꯧꯗꯦ ꯁꯟꯗꯦ ꯅꯨꯃꯤꯠ ꯑꯃ
moi numidang wairam angang sing puraga market chatkhre ai itomta lehoy moi hek thokibaga ai thabak manungda kanum tori ai sor kana hol pisu matomda tare tiles mathak tuda khuru kulaga pham aduga isasa yam changna kape amuk hawgalaga chale ai isasa gyan mangsali mingsel mamangda amuk lepaga itomta khanjai aina tawri sikari punsisa sumaina tawboire washroom amuk change mai ta thue isingna maida thengla du phawda pi adum tar ai gyan ta de wabadi loire washroom dei thue amuk isasa phataba sukngam ngamdre tiles ta kutumna amuk thil chaina phawdi angawbigumna kokse kanna paisalaga khang ai kappa hokra phataba ngamdabagi wan thabi se hawe adu hawra kadrana su ai pakhale ai isasa hi chingi sor honba ware wan thara kanna lakna doribni ai dona itomda tiles mathak tuda hipaga phataba ji kanna honai ko khangdi mathong khangdaba ihul amana tatana ole isada ising thakken hawgalaga chatleba ising do kitang da thae adoisu sor honbadi adum wai itomta mit usalaga sorje kanna hondo aga phathana bo honaje gyan tadi phong chaba pisa leptana adum tari ataba mina ai warisa nokningba phawramba suye adabu sengna isada phawba ainadi yamna wai karam kanda yum thokani yum tang yaukragadi ai umnamak laitana laikhini kari nungila amabun habado khalleba umnamaksa lairuba oirubagini ko aido yumda training ama chatkena mama hoida haire iyambo hoigi mama mapada haiwon haiba chale August ki second week si phawgi manung sida thoklo somda thabak amagi che chang thillurage haibada hoi thillurona hai moi imungi mi ama oina changlage adegedi mama hoina haire nangsu aduda hayo ade aisa iyamba sida haige khallaga ngamnaba chinje hekta phajin khiba mingonda aigi apamba haibada phawda akiba phawaiba itomta proprok chaaga khangbasa moinadi khangoiba aina hairage na araiba thauna puthue haire aido date 10 sigi manungda thoklake kaka hoida su haikrabani thabak ama chani khoni na aina wahaido haibada iyambada hoi haiba pakhumsa asikatang piri ate kemta hairakti haikrasu moidi thausa gumna tawe ticket yakpai warisu kemta sanade khangdre tafom khangdre warise ngase July 30 tum hogulakpada isasa ko ngawrira kaino lepada akhoi hairi mi mayum lebanina ngamdredana tummaga lebasu yadi angang school chatpagi dress loisalamba aido phamma lere ada iyambaduda ticket to karam kangi kaktoino na hangmani tien phawgi manungda kakkani aidi date 10 da ai thabaki chat hogadoini hostel da laigadoini 9 dagi chattoini aduna yumda sumatam khara leningi date 5 ki kakkera hangmani kemte khomdebide chatkreko wahani suna hairamde asigumba moigi thausa da mong sidane aina khangba warise ticket kakpadi yarabani khudakta tawdosuru ado kai khalino khangdi hoi haraga dum lehengi khalira kaino khangdi kai diu paile khong khutsa yotli thangbagumna wana khangba nattana sidala obusna isa laina oibagi machak oire tha ama makhai farak tabase nachin thi hai kaptana wakhal nungaina lekhidaba numit amata yaudri nungthilne aise isada nungai tabani koksa lumlum lauraga hipning labani adu upai lete hippa phangdeba angang sinari kanda kochen cheli kanda phone tawre hakoi chena adugidi warido sanabane adu sungai thamkhibaga adum kape ais matomta aina icheda phone tawraga hanglo o aina haibadadi thausada umna tawi hai akoi chena tawrkedi hai aina sungwado hanjana sumna ngangman badagidi koi chedo wa kan haibet harakpa ade haukhre pi tarakpase mina wa khitang kan nanganglakpada pukningsa khoigi nungnangba hele adum phone do kakthakre aina thammage adum naitafam ji khangdana loikhre bani michisu akoi ma hoina phone tawraga kaka hoida hai adudasu are panumiti hairakti khumningdagum aikoina haiba tangdo adu nangnaba adum thohalakani hai adumaina hairin ko aisu nongnini di ngaire aduga amu hange khal ado aina hanba lakpaga hojika yamna khetnari ko hojikta thabaksa adum aingonda namsilleba moidi thabak halakpaga waina changkrani aisu thengjal abanina chak insang aina adum thonge namidang sima khangdi pura helper gi mongda khanba hori iba moina kaisubudi khande mateng pangbani khandoi ai isa nungai tragasu losalaga kemte tawdaba saraga adum lei haiba tare moigi thabak ingkhang adum tawdana lei haiba tare moinadi kemta wada boi khalamgani seng ai wai angang ngangna bana hena wai haina tanaba yaba angang amata nati ani aina loisani chakhaira kani ko ngauri baisu angang handuda aina asi chairi se loisalamo ngamdre ware aisu na haibani
ꯑꯉꯥꯡꯗꯨꯅ ꯍꯥꯏꯔꯛꯏ ꯂꯣꯏꯁꯜꯂꯣ ꯅꯪ ꯂꯩꯔꯤꯁꯦ ꯂꯣꯏꯁꯟꯅꯕ ꯅꯠꯇ꯭ꯔꯥ ꯍꯥꯏ ꯑꯉꯥꯡ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯩ ꯃꯐꯝꯁꯤꯗ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗ꯭ꯔꯦ ꯋꯥꯔꯦ ꯌꯨꯝꯗ ꯐꯤ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯕ ꯄꯥꯝꯃꯦ ꯁꯦꯂꯔꯤꯁꯨ ꯄꯤꯕꯩ ꯋꯥꯈꯜ ꯂꯩꯇꯦ ꯄꯟꯐꯥꯎ ꯄꯟꯗꯦ ꯊꯥ ꯐꯥꯎꯔꯐꯥꯎꯗ ꯑꯩꯁꯨ ꯍꯥꯏꯗꯦ ꯄꯤꯔꯛꯀꯦꯔꯥ ꯄꯤꯔꯛꯑꯣꯏꯔꯥ ꯌꯨꯝ ꯊꯣꯛꯂꯛꯑꯗꯤ ꯌꯥꯔꯦ ꯁꯤꯅꯦꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯄꯤꯔꯛꯑꯁꯨ ꯂꯧꯔꯔꯣꯏꯒꯦꯅ ꯈꯜꯂꯦꯕ ꯆꯪꯂꯛꯄꯩ ꯇꯤꯀꯦꯠꯇꯨꯁꯨ ꯃꯣꯏꯅ ꯀꯛꯂꯛꯄꯅꯤꯅ ꯑꯗꯨ ꯑꯣꯏꯈ꯭ꯔꯁꯅꯨ ꯍꯩꯅꯗ ꯋꯥꯅ ꯑꯗꯨꯝ ꯂꯩꯔꯦ ꯅꯣꯡꯃ ꯃꯣꯏ ꯌꯨꯝꯂꯣꯝꯒꯤ ꯃꯤꯅ ꯑꯩꯈꯣꯏ ꯃꯥꯗ ꯍꯥꯏꯔꯛꯏ ꯊꯕꯛ ꯀꯩꯝꯇ ꯌꯥꯎꯕ ꯅꯠꯇꯦꯗ ꯑꯉꯥꯡ ꯂꯧꯕ ꯈꯛꯇꯅꯦꯅ ꯍꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯅ ꯊꯕꯛ ꯈꯔ ꯌꯥꯎꯁꯤꯜꯂꯣꯅ ꯍꯥꯏꯔꯛꯏ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯏ ꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯀꯩꯝꯇ ꯎꯗꯕꯩ ꯃꯑꯣꯡꯗ ꯉꯥꯡꯂꯛꯄꯗꯣ ꯃꯣꯏ ꯃꯆꯥ ꯃꯁꯨ ꯉꯥꯡꯅꯕ ꯍꯣꯠꯅꯕꯗꯁꯨ ꯋꯥꯟꯊꯗꯧꯗ ꯈꯥꯛꯑꯕꯅꯤ ꯁꯤꯒꯨꯝꯕ ꯃꯤ ꯎꯁꯤꯠꯇꯕ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯑꯉꯥꯡꯁꯤꯗꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯇ꯭ꯔꯦ ꯏꯁꯥꯗ ꯐꯥꯎꯔꯤꯕ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯦ ꯏꯊꯣꯛꯄꯁꯤꯅ ꯄꯦꯟꯗꯦ ꯋꯥꯔꯤ ꯑꯣꯏꯅ ꯏꯔꯛꯄꯗꯗꯤ ꯂꯥꯏꯅ ꯊꯣꯛꯈ꯭ꯔꯦ ꯊꯣꯛꯀꯦ ꯍꯥꯏꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯤ 8 ꯗꯦꯁꯃꯨꯛ ꯈꯛꯇꯪ ꯉꯥꯏꯔꯦ ꯁꯤꯐꯥꯎꯗ ꯃꯣꯏ ꯀꯩꯝꯇ ꯈꯟꯅꯗꯦ ꯇꯨꯃꯤꯟꯅ ꯂꯩꯅꯩ ꯃꯣꯏ ꯌꯨꯝꯒꯤ ꯃꯤ ꯐꯣꯟ ꯇꯧꯔꯛꯑꯒꯁꯨ ꯍꯥꯏꯅꯗꯦ ꯃꯣꯏ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯁꯥꯔꯒ ꯂꯩ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯑꯁꯨꯛ ꯄꯥꯡꯗꯕ ꯑꯣꯏꯔꯝꯂꯤꯕꯁꯦ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯨ ꯗꯣꯡ ꯉꯥꯡꯕ ꯉꯝꯗꯕ ꯏꯇꯣꯝꯇ ꯀꯞꯄꯒ ꯋꯥꯅ ꯈꯥꯡꯂꯤꯕ ꯃꯣꯏꯅꯁꯨ ꯎꯕꯤꯊꯧ ꯅꯠꯇꯦ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛꯁꯦ ꯇꯧꯍꯩꯕ ꯅꯠꯇꯦ ꯊꯕꯛꯁꯨ ꯇꯧꯕ ꯃꯅꯥꯁꯨ ꯊꯥꯗꯕ ꯑꯩꯅ ꯍꯥꯏꯗꯧꯗꯤ ꯃꯌꯥꯝ ꯁꯨꯝ ꯊꯕꯛ ꯂꯥꯛꯑꯒꯁꯨ ꯁꯨꯡꯇꯧ ꯇꯧꯔꯨꯅꯨ ꯖꯦꯜꯗ ꯂꯩꯕꯒꯨꯝꯕꯅꯦꯕ ꯂꯩꯔꯛꯀꯗꯣꯏꯁꯦ ꯀꯥꯗꯩ ꯍꯦꯟꯗꯕꯤꯅꯦꯕ ꯄꯨꯟꯁꯤꯗ ꯅꯤꯡꯈꯤꯕ ꯑꯃꯠꯇ ꯊꯨꯡꯂꯛꯇ꯭ꯔꯤꯕ ꯑꯗꯨꯝꯅ ꯌꯨꯝ ꯊꯣꯛꯀꯦꯅ ꯈꯟꯕꯁꯤ ꯐꯥꯎꯗ ꯊꯨꯡꯗ꯭ꯔꯤꯕ ꯑꯗꯨꯝ ꯂꯩꯔꯤꯁꯤꯅꯤ ꯌꯨꯝꯗꯗꯤ ꯉꯥꯏꯍꯥꯛꯁꯨ ꯅꯣꯛꯅꯤ ꯍꯔꯥꯎ ꯄꯨꯟꯗꯅ ꯈꯣꯠꯇꯅ ꯉꯥꯏꯍꯥꯛꯁꯨ ꯋꯥꯔꯤ ꯁꯥꯅꯤ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯌꯨꯝꯗꯒꯤ ꯉꯥꯏꯍꯥꯛ ꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯉꯝꯃꯦꯕ ꯁꯤꯗꯗꯤ ꯀꯗꯥꯏꯗꯒꯤꯅꯣꯕ ꯀꯥ ꯃꯅꯨꯡꯁꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯆꯥꯛ ꯑꯣꯏꯍꯜꯂꯦꯕ ꯅꯨꯃꯤꯗꯥꯡꯅꯦꯕ ꯑꯩꯅ ꯂꯩꯇꯥꯗꯕꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯕꯨ ꯊꯣꯛꯄ ꯐꯪꯂꯔꯣꯏꯗ꯭ꯔꯥꯅꯦ ꯍꯥꯏꯈꯤꯕ ꯅꯨꯃꯤꯠꯇꯨꯕꯣ ꯇꯥꯡꯗꯤ ꯍꯥꯏꯔꯔꯣꯏꯒꯦꯕꯀꯣ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯩ ꯗꯦꯠꯇꯣ ꯍꯥꯏꯖꯤꯜꯂꯒꯦ ꯑꯃ ꯍꯦꯛꯇꯀꯣ ꯑꯩꯅ ꯊꯣꯛꯀꯦ ꯍꯥꯏꯔꯤꯁꯤꯗ ꯗꯦꯠ 20 ꯐꯥꯎꯕꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦꯕ ꯁꯤꯐꯥꯎꯗ ꯃꯅꯥ ꯃꯅꯤꯟ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯗꯦꯠ 15ꯗ ꯑꯃꯨꯛ ꯍꯥꯏꯔꯒꯦ ꯈꯜꯂꯦ 15 ꯉꯥꯏꯕꯁꯦ ꯋꯥꯔꯦꯀꯣ ꯑꯩ ꯉꯥꯏꯕꯨ ꯉꯥꯏꯔꯒꯗꯤ ꯃꯇꯝꯁꯨ ꯆꯠꯄ ꯇꯞꯄꯦ ꯌꯨꯝꯗꯒꯤꯗꯤ ꯐꯣꯟ ꯇꯧꯔꯛꯄꯒꯁꯦ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯛꯀꯗ꯭ꯔꯥꯅ ꯑꯩꯈꯣꯏꯒꯤ ꯂꯥꯡꯇꯛꯅꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯏꯔꯨꯅꯤꯕ ꯑꯗꯨꯒ ꯍꯦꯛꯇ ꯑꯣꯏꯔꯝꯃꯣꯏꯕ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯈꯥꯡꯂꯤꯕ ꯌꯨꯝ ꯊꯣꯛꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯗꯅ ꯂꯦꯜꯂꯤꯁꯦ ꯃꯣꯏꯅ ꯀꯩꯝꯇ ꯈꯪꯁꯤꯟꯅꯗꯅ ꯊꯧꯁꯥꯗꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯕꯁꯦ ꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯃꯌꯥꯝꯁꯨ ꯑꯝꯇ ꯈꯜꯂꯒ ꯌꯦꯡꯕꯤꯌꯨ ꯊꯥ 1.5 ꯍꯦꯟꯅ ꯌꯨꯝꯗ ꯊꯣꯛꯅꯤꯡꯕꯅ ꯉꯥꯎꯔꯁꯨ ꯊꯣꯛꯍꯟꯗꯅ ꯀꯌꯥ ꯋꯥꯅ ꯈꯥꯡꯂꯝꯒꯅꯤ ꯍꯥꯏꯕꯗꯣ ꯊꯕꯛ ꯑꯝꯇ ꯇꯧꯐꯝ ꯈꯪꯗꯅ ꯂꯦꯜꯂꯤꯁꯦ ꯑꯩꯅ ꯊꯕꯛ ꯇꯧꯔꯒ ꯂꯩꯈ꯭ꯔꯦꯅ ꯍꯔꯥꯎꯕ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛ ꯍꯤꯞꯄ ꯑꯗꯒꯤ ꯐꯨꯝꯕꯪꯅꯔꯒ ꯍꯦꯛꯇ ꯏꯁꯧ ꯂꯥꯡꯕ ꯃꯤꯡ ꯄꯜꯂꯒ ꯗꯥꯏꯔꯦꯛ ꯉꯥꯡꯗ꯭ꯔꯒꯁꯨ ꯅꯥꯀꯣꯏꯅꯅ ꯉꯥꯡꯕ ꯑꯩꯁꯨ ꯑꯉꯥꯡ ꯃꯆꯥꯃꯛꯇꯤ ꯅꯠꯇꯕꯅꯤ나 ꯂꯣꯏꯅ ꯈꯪꯉꯦꯕ ꯑꯗꯨꯅ ꯑꯩꯁꯨ ꯐꯝꯃꯁꯨ ꯐꯝꯅ ꯈꯪꯗꯦ ꯀꯩ ꯍꯥꯏꯒꯗꯣꯏꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯈꯟꯕꯗ ꯃꯤꯍꯨꯁꯦ ꯇꯤꯡ ꯂꯥꯎꯔꯒ ꯑꯗꯨꯝ ꯂꯩꯌꯦꯕ ꯁꯨꯝ ꯈꯟꯖꯤꯜꯂꯒ ꯍꯦꯟꯅ ꯋꯥꯈꯜꯁꯦ ꯋꯥꯏꯑꯦꯕ ꯇꯧꯐꯝ ꯆꯥꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯥꯎꯊꯣꯛꯅꯕ ꯐꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯌꯥꯗꯦ ꯋꯥꯈꯜꯗ ꯍꯦꯛꯇ ꯄꯥꯏꯁꯤꯜꯂꯛꯑꯦꯕ ꯃꯣꯏꯅ ꯑꯔꯦꯞꯄ ꯅꯨꯃꯤꯠ ꯑꯃꯇꯪ ꯍꯥꯏꯕꯤꯔꯛꯑꯕ ꯊꯥ ꯑꯃ ꯑꯣꯏꯔꯒꯁꯨ ꯑꯩ ꯄꯦꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯕ ꯉꯝꯒꯅꯤꯕ ꯑꯗꯨꯕꯨ ꯑꯣꯏꯕ ꯋꯥ ꯑꯃꯇ ꯍꯥꯏꯗꯕꯅꯤꯅ ꯊꯣꯛꯂꯛꯑꯅꯤ ꯈ ꯍꯥꯏꯕ ꯊꯥ 2 ꯐꯥꯖꯤꯜꯂꯛꯑ ꯐꯥꯎꯕꯁꯤꯗ ꯋꯥꯍꯩꯁꯦ ꯀꯔꯤꯃꯇ ꯍꯥꯏꯔꯛꯇꯕ ꯍꯥꯏꯕꯁꯦ ꯅꯨꯃꯤꯠꯁꯤꯗ ꯁꯤꯇꯪꯁꯤꯗ ꯍꯥꯏꯗꯅ ꯑꯩ ꯀꯟꯐꯥꯔꯝ ꯇꯥꯕ ꯋꯥꯗꯤ ꯑꯃꯇ ꯉꯥꯡꯗꯕꯅꯤꯅ ꯆꯥꯛꯑꯦꯕ ꯌꯥꯝꯅ ꯅꯨꯃꯤꯠ 10 ꯐꯥꯔꯕꯁꯤꯐꯥꯎꯗ ꯇꯤꯀꯦꯠ ꯀꯛꯄ ꯃꯇꯝꯗꯣ ꯈꯪꯗꯦꯕ ꯈꯨꯝꯗꯤ ꯌꯥꯗꯕ ꯈꯨꯝꯂꯛꯄ ꯍꯦꯛ ꯂꯩꯊꯣꯛꯈꯤꯕꯒ ꯀꯩꯝꯇ ꯃꯋꯥ ꯂꯧꯕꯤꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯦ ꯅꯣꯡꯉꯥꯟꯕꯒ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒ ꯍꯧꯔꯦ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯕ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯃꯤꯍꯨꯜꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯋꯥꯈꯜꯁꯤꯗ ꯃꯣꯏꯅ ꯑꯩꯁꯦ ꯊꯣꯛꯍꯜꯂꯔꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯕ ꯑꯗꯨꯃꯥꯏꯅ ꯈꯟꯕꯁꯨ ꯌꯥꯎꯋꯦꯕ ꯑꯩꯁꯦ ꯕꯦꯛꯇꯒꯤ ꯑꯙꯥꯔ ꯀꯥꯔꯗꯁꯦ ꯂꯧꯊꯣꯛꯑꯦ ꯄꯤꯁꯜꯂꯒ ꯇꯤꯀꯦꯠ ꯀꯛꯎ ꯍꯥꯏꯒꯦꯅ ꯍꯥꯏꯕꯁꯨ ꯉꯝꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯍꯨꯜꯁꯤꯗꯤ ꯌꯥꯗ꯭ꯔꯤꯕ ꯍꯥꯏꯗꯗꯤ ꯍꯥꯏꯔꯒꯦ ꯍꯥꯏꯗꯅ ꯇꯦꯕꯜꯗ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛ ꯂꯩꯕ ꯑꯗ ꯑꯩꯅ ꯆꯪꯁꯤꯜꯂꯒ ꯍꯞꯇꯥ ꯑꯃꯈꯛꯇꯪ ꯉꯥꯏꯔꯦ ꯇꯤꯀꯦꯠꯇꯣ ꯀꯛꯎ ꯍꯥꯏꯕꯅꯦꯕ ꯑꯗ ꯏꯌꯥꯝꯕꯗꯨꯅ ꯑꯩꯈꯣꯏ ꯃꯥꯍꯣꯏꯁꯨ ꯆꯪꯂꯛꯄ ꯇꯜꯂꯤ ꯍꯥꯏ ꯑꯗꯨꯅ ꯃꯊꯥ ꯁꯥꯔꯤ ꯑꯗ ꯑꯩꯅ ꯑꯁ ꯌꯥꯔꯣꯏꯗ ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯣꯏ ꯃꯤ ꯊꯤꯔꯤ ꯍꯥꯏꯕꯗꯨꯗ ꯊꯥ ꯑꯃ ꯍꯦꯟꯅꯗꯤ ꯉꯥꯏꯔꯦ ꯑꯩ ꯂꯩ ꯉꯝꯃꯔꯣꯏ ꯇꯤꯀꯦꯠꯇꯣ ꯀꯛꯄꯤꯔꯨ ꯁꯤꯅꯤ ꯑꯩ ꯇ꯭ꯔꯦꯅꯤꯡ ꯆꯠꯄ ꯍꯧꯔꯦꯅꯁꯨ ꯅꯣꯏꯗ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯈꯣꯟꯁꯦ ꯅꯤꯛꯂꯛꯑꯦꯕ ꯀꯞꯄꯒ ꯍꯥꯏꯔꯦꯕ ꯀꯔꯤꯝ ꯍꯥꯏꯔꯝꯗ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦꯅꯦ ꯑꯩ ꯀꯞꯄ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯀꯅꯥꯗꯅꯣ ꯈꯪꯗꯦ ꯐꯣꯟ ꯇꯧꯍꯟꯈ꯭ꯔꯦ ꯑꯗꯩ ꯑꯩꯁꯨ ꯌꯨꯝꯗ ꯀꯞꯄꯒ ꯐꯣन ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯗ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯅꯁꯨ ꯁꯥꯎꯔꯛꯑꯦ ꯍꯣꯔꯦꯟ ꯆꯠꯀꯦ ꯃꯣꯏ ꯌꯨꯝꯗ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯔꯛꯑꯦ ꯄꯪꯈꯟ ꯈꯟꯖꯜꯂꯅꯨꯅ ꯍꯥꯏꯔꯛꯑꯦ ꯃꯥ ꯐꯣꯟ ꯑꯃꯠꯇ ꯇꯧꯒꯦꯗꯅ ꯊꯝꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯧꯔꯛꯑꯦ ꯃꯣꯏ ꯃꯅꯥꯎꯄꯥꯗ ꯐꯣꯟ ꯇꯧꯔꯒ ꯍꯪꯕꯅꯦꯕ ꯑꯗꯨꯗ ꯆꯪꯕ ꯇꯜꯂꯦ ꯍꯥꯏꯕ ꯅꯠꯇꯦ ꯂꯧ ꯏꯁꯤꯡ ꯆꯥꯎꯈꯠꯂꯛꯑꯦ ꯍꯥꯏꯕꯒꯤ ꯑꯗꯣ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯔꯛꯏ ꯀꯩꯅꯣꯕ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯁꯤꯗꯅ ꯑꯃ ꯍꯥꯏ आदन अम हाय फजना सानरेको अखोइदा आई फनयाम कुइना कप्पा अदुम फम्मा ले
inamasu iyambasu uriniko kaimta hairakte ko inamabudi sauningba maleba kaimta hairakte aido mapan thoe aduga mathaka khale adusu adum kappe akhoi maga amu wari sai iyambado phone tawraga wari sage moi mawong dudi usitaba male akhoina kanana tina sum mai yeng leibani na numaina haide nungthilne ai isase sengna ware kapubuduga kaiga sofa da hip le aido phone nga hak metlameba adum tum tharure iyambado enjang thongobani sandi oibagi mit cha se inamado madi ainaga tumnaga lebdo yamna sauning luraba jane khondo kalapna ibema chakse thinaba toba kedoge tumdana lay amuk tum phone amuk meli amuk tum thongninge hana bodu minus sum leradi kamai tawni nang hana changlatrikanda khalhobo kedoge sida akhoi tum kedoge inara ino sibu hadana khoigi nangna lakningdraga hairakpa lakpa thoke haragana hekta yaba mafham lo hadana adumba mien ta daba khoigi tawnune aina inama aisu hojikti khudakta haibadi nati tha ama henjale haire ise inamana hairakera haira oira nako yaudaba adu na mana haiba me ama hai aran bata haleko nangna akhoi su otle jai inadana sanga gi wakhal chengano nakok to munna khan thawni yum thoke haina dre haiba sibu sanga gi wakhal chele haiba sibu mayam su khalo mana nganglis ta ya braba hoi aina khudakta hairaga giri takpa oiba taragadi ngangnido ngangjarasu adu sunataba tha amagi mamangdigi haire adu su moina haibado adum ngai dana la ini ka da changkhre aduga ngangba yaba ngangleko ai kaimta khumdreba chak thinaba tawlere iyambado masu lerini ko khitada weraga su khuma agadi thamoisa pen dawne ado karimte he khaida khai main pin ngangi sa imayamdo adum tarale chak chaba hore ai chak to yosin bangamde pise phajana bhona bada chakhom animok charaga adum hogole adusu chak to chana ngang hobane tasiludre kon fengle kanda moina chabai du su pusale fengna pisa hekta mitchida thangalakba haitare ngahak lerga moi kada pothaba changkre aidi kappada wakal sesu khanjan ganu yada banina itomta pangchakta chaeba kappe namitar fawda adum kappe habatare namidanga khoiche phone tawre yambo higi memda chatluini aduda moi mamana hayengla hangchi latike kakla ga thala age mi ama haina bane anaba yawrena yarakte mi do yadru fawda ai changlani na hairi ai thajabadi sungam ngamdiko adumaina hairaga la ise kuireba khangdeba moi manau pasina khallisa changla abanina khoigi thokpa yararoi namsalaga adum thamni habagi mongda khalleba isausa adum langiko engonda direct ming pandragasu magi mongda adum khangamiko sengna ai leta pham khangdre phamlasu pham khangdre ahing tumbudo adu khakneba aina normal taba ngamlese habadi tumgra kan da batare nong hekan bagana kolika sa gorong garang wa ngangdragasu khangeba mongdo khangdi mayam tawfum khangdi asigumnaba thawdoksa amuk hana thoktaba oijage nongnini hawkre thoke hagibana miti 4 days khaktang ngaire ado wahi mache chama phawda panre ticket to kakpa khotpa moina oirei parei sum tawraga leirabanina koigi arambai bung singda mateng pangbiyo sumaina tawre haire moisu pangge na haire mama hoigasu wari sare handa kisdi yengase moina phajana hairakpanina sidasu tumina adum leisan khragadi adum tholakna tawrase eti bung singna su haire yengo yadragadi akhoi mating pangge nabung khumyam leiribasidi kemta khanganona themjinbiri moina hairakpa taragadi wakalsa kitang akhoigi laitaba ngamme khangdi nongnini yenglage sidasu kem haiptragadi khudakta ticket ka halaga ibung singda mateng ta holaga thoglage di khal nongnini tumina moi kemta hairakte mana maning kemta naide tumina le aisu moina haibadu fawda yenglage khalle haina kibanu mitto 3 days khakta ngaire adu fawda wa machet amatam hawda haide aina yumdagi phone tawro na tohale ada moi mama do hayeng hangchi changla ani aduga angang haifet thangalaga numinini humni leiraga thugla again hairi eba moi mama su changle aina wakhal waramba mayam do khara makhaidi phare 5 days ki matungda yum thogle yum yorokpadagi di waramba phulamba mayam do loina mangkre khangdi isasa khogi pungyang habatare yumda leiraga fi sabani khangde tawbi aba tawraga leirage sumba thabaksa salary fana chawraga su yari kai wakhal mun khallaga tawbi asumna haijaningi chaba thakpadagi hauna charagasu nungaina leibadi ngamdabani kadagi hendana jail da leibagumna paisa piraga thambani haidana sijanaba mongda sijanaragi khanbasu yaudaba natte amabu oire ayyumda yorokpasimadi haifam khangdana nungaire me matam khitanga chonthana leramlagadi soidana depression chatkani haiba khangi laiminariba mido nungaitabadina nungaina leiba ngamkhide masini ayi wari haiba taragadi ado mayam
ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯄꯨꯔꯒ ꯂꯥꯛꯆꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯜꯁꯤꯅ ꯇꯝꯃꯛꯏꯁꯤꯁꯨ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃꯗꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯑꯩ ꯈꯜꯂꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯒꯤꯁꯨ ꯑꯩ ꯈꯔ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ ꯑꯩꯅ ꯍꯥꯏꯖꯒꯗꯕꯕꯨ ꯊꯕꯛ ꯍꯥꯏꯕꯁꯤ ꯊꯕꯛꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇꯨꯗ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯕ ꯇꯥꯔꯒꯗꯤ ꯊꯕꯛꯇꯨ ꯈꯨꯗꯛꯇ ꯇꯣꯛꯊꯣꯛꯄꯤꯌꯨ ꯏꯁꯥꯗ ꯍꯩꯅꯗꯕ ꯊꯕꯛ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯁꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯇꯣꯛꯊꯣꯛꯄꯗ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯏꯁꯥꯗ ꯍꯩꯅꯔꯒꯗꯤ ꯐꯅ ꯂꯨꯕ ꯊꯕꯛ ꯑꯣꯏꯁꯅꯨ ꯐꯅ ꯋꯥꯕ ꯊꯕꯛ ꯑꯣꯏꯁꯅꯨ ꯍꯩꯅꯔꯒꯗꯤ ꯑꯗꯨꯝ ꯇꯧꯅꯤꯡꯕꯅꯦꯕ ꯑꯗꯨꯗꯨꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯟꯕꯤꯌꯨ ꯏꯆꯜꯅ ꯍꯥꯏꯁꯤꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯄꯥꯝꯕ ꯊꯕꯛꯁꯦ ꯁꯤꯗꯗꯤ ꯑꯗꯨꯝ ꯋꯥꯔꯁꯨ ꯑꯗꯨꯝ ꯇꯧꯅꯤꯡꯒꯅꯤꯕ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛꯇꯗꯤ ꯐꯅ ꯅꯨꯡꯉꯥꯏꯔꯁꯨ ꯐꯅ ꯄꯩꯁꯥ ꯆꯥꯎꯔꯁꯨ ꯑꯃ ꯑꯣꯏꯔꯒꯁꯨ ꯁꯨꯡꯇꯧ ꯇꯧꯅꯤꯡꯉꯣꯏꯕ ꯑꯗꯨꯃꯛꯅꯦꯕ ꯑꯗꯣ ꯏꯆꯜꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯋꯥꯖꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯣ ꯊꯕꯛꯇꯨꯗ ꯍꯥꯏꯕ ꯇꯥꯔꯦ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯔꯛꯇꯕꯒꯤꯅꯦꯕ ꯑꯗꯨꯗꯨꯅ ꯍꯌꯦꯡ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯄꯁꯨ ꯌꯥꯏꯑꯕ ꯁꯤꯁꯦ ꯍꯥꯏꯖꯅꯕ ꯅꯠꯇꯦꯀꯣ ꯇꯁꯦꯡꯅ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯑꯗꯣ ꯀꯔꯤ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯍꯥꯏꯔꯔꯣꯏꯒꯦ ꯑꯗꯣ ꯌꯥꯔꯤꯉꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯑꯩ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯊꯕꯛꯇꯨ ꯇꯧꯔꯒ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯦ ꯍꯥꯏꯕ ꯅꯠꯇꯕ ꯑꯩꯅ ꯃꯤ ꯑꯃ ꯊꯕꯛ ꯇꯧꯕꯒꯤ ꯊꯝꯃꯦꯕ ꯃꯥꯁꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯗꯗꯤ ꯍꯣꯏ ꯅꯣꯡ ꯅꯤꯅꯤ ꯍꯨꯝꯅꯤ ꯈꯔ ꯌꯦꯡꯅꯕ ꯈꯔ ꯅꯨꯃꯤꯠ 10 ꯑꯃ ꯀꯩ ꯑꯃ ꯌꯦꯡꯅꯕꯗꯨꯅ ꯑꯃꯅꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯍꯣ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯀꯩꯗꯧꯅꯤ ꯑꯩꯈꯣꯏ ꯐꯅꯕ ꯁꯤꯜꯂꯁꯤ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯃꯁꯨ ꯑꯩꯈꯣꯏꯒꯤ ꯈꯪꯍꯟꯅꯤꯡꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯕꯣꯠ ꯁꯥꯏꯠ ꯑꯅꯤꯃꯛ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅꯒꯗꯕꯅꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯒꯗꯕꯅꯤ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕꯒꯨꯝꯕ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯗꯥꯏꯇꯗꯤ ꯀꯅꯥꯅ ꯄꯨꯅꯤ ꯑꯗꯣ ꯃꯁꯤꯅꯤ ꯋꯥꯔꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯣ ꯋꯥꯔꯤꯁꯤꯗꯒꯤ ꯀꯔꯤ ꯅꯣꯂꯦꯖ ꯂꯧꯁꯤꯟꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯁꯤꯒꯨꯝꯂꯕ ꯑꯁꯦꯡꯕ ꯋꯥꯔꯤꯁꯦ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯑꯁꯦꯡꯕꯅ ꯀꯔꯤꯅꯣ ꯑꯆꯨꯝꯕꯅ ꯀꯔꯤꯅꯣ ꯑꯔꯥꯟꯕꯅ ꯀꯔꯤꯅꯣ ꯐꯕꯅ ꯀꯔꯤꯅꯣ ꯐꯠꯇꯕꯅ ꯀꯔꯤꯅꯣ ꯆꯨꯝꯊꯣꯛꯄꯤꯌꯨ ꯂꯣꯏꯅ ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯄꯤꯌꯨ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯁꯤꯒꯨꯝꯂꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯍꯥꯞꯄꯤꯅꯤꯡꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯩ ꯅꯝꯕꯔ ꯑꯃꯈꯛꯇꯪ ꯍꯥꯏꯖꯔꯝꯒꯦ ꯅꯝꯕꯔ ꯑꯗꯨꯗꯤ 9774505165 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯋꯥꯆꯞꯇ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯑꯗꯨꯒ ꯑꯗꯣꯝꯗ ꯍꯪꯅꯤꯡꯂꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯑꯗꯣꯝꯗꯣꯝꯒꯤ ꯐꯣꯟꯒꯤ ꯅꯣꯠꯁ ꯇꯩꯊꯣꯛꯄꯤꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯆꯞ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯄꯤ ꯄꯦꯁ ꯇꯧꯁꯤꯟꯗꯨꯅ ꯊꯥꯖꯤꯟꯕꯤꯔꯛꯎ ꯑꯩꯈꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯣꯝꯗꯣꯝꯒꯤ ꯋꯥꯔꯤꯁꯤꯡꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯍꯥꯞꯄ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯌꯥꯐꯔꯦ